ꯎꯝ ꯍꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ, ꯉꯁꯤ ꯁꯤꯗ ꯂꯩꯔꯤꯕ ꯌꯦꯟꯈꯩꯁꯦ ꯈꯔ ꯃꯆꯥ ꯈꯟꯗꯣꯛꯑꯒ ꯌꯣꯟꯊꯣꯛꯆꯒꯦ. ꯃꯔꯨꯝ ꯀꯣꯛꯄ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤ. ꯃꯀꯣꯟꯁꯦ ꯌꯥꯝꯅ ꯆꯤꯟꯃꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯦꯟ ꯑꯩꯈꯣꯏꯒꯤ ꯌꯦꯟ BB380 ꯌꯦꯟ ꯑꯉꯥꯡꯗ ꯃꯔꯨꯝ ꯂꯩꯔꯒ ꯄꯤꯖꯗꯧ ꯁꯔꯨꯛ ꯁꯨꯃꯥꯏꯅ ꯌꯦꯟ ꯑꯃꯣꯝ ꯑꯃ ꯑꯅꯤ ꯂꯩꯔꯒ ꯏꯁꯥꯅ ꯆꯥꯛ ꯅꯨꯡ ꯑꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯄꯤꯖꯔꯒ ꯑꯗꯨꯝ ꯃꯔꯨꯝ ꯄꯪꯀꯣꯛꯇ ꯀꯣꯛꯄ ꯌꯦꯟꯁꯤꯡ ꯑꯁꯤ ꯂꯧꯔꯒ ꯑꯉꯥꯡꯁꯤꯡ ꯄꯤꯖꯕꯤꯌꯨ. ꯌꯦꯔꯨꯝ ꯄ꯭ꯂꯦꯠꯇꯗꯤ ꯃꯌꯥꯝ ꯇꯥꯡꯕꯅꯦ. ꯑꯗꯨꯏ ꯁꯔꯨꯛ ꯌꯦꯟ ꯁꯤꯒꯤ ꯂꯩꯁꯤꯡꯁꯦ ꯈꯔ ꯃꯆꯥ ꯃꯆꯥ ꯈꯟꯗꯣꯛꯑꯒ ꯌꯣꯟꯊꯣꯛꯆꯒꯦ. ꯌꯦꯡꯒꯣꯜ ꯑꯁꯤ ꯌꯥꯝꯅ ꯆꯤꯟꯃꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝ ꯆꯤꯜꯂꯦꯗ. ꯃꯔꯨꯝꯁꯨ ꯌꯦꯡꯁꯤ. ꯃꯔꯨꯝ ꯄꯥꯝꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯗꯤꯂꯤꯚꯔ ꯇꯧꯖꯔꯛꯀꯦ. ꯑꯁ ꯌꯦꯡꯈꯩꯁꯦ ꯀꯤꯔꯦ. ꯃꯔꯨꯝ ꯂꯩꯔꯝꯃꯣꯏ. ꯉꯁꯥꯏꯗꯤ ꯂꯣꯏ ꯈꯣꯡꯈ꯭ꯔꯕꯅꯤ. ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯑꯃꯨꯛ ꯀꯣꯛꯄ꯭ꯔꯥ ꯌꯦꯡꯁꯤ. ꯑꯦꯁ ꯁꯤꯗ ꯑꯃꯁꯨ ꯇꯥ ꯂꯩꯔꯝꯃꯦ. ꯁꯤꯗ ꯑꯃꯁꯨ ꯇꯥ ꯂꯩꯔꯝꯃꯦ. ꯐꯤꯡꯒꯅꯨ. ꯑꯇꯩ ꯃꯈꯥꯗ ꯑꯃꯁꯨ ꯁꯤꯊꯍꯧꯔꯦ. ꯁꯤꯗ ꯑꯃꯁꯨ ꯇꯥ ꯂꯩꯔꯝꯃꯦ. ꯌꯦꯟ ꯃꯔꯨꯝꯁꯤꯡꯁꯦ ꯑꯗꯨꯝ ꯆꯥꯎꯋꯦ, ꯐꯖꯩ. ꯃꯥꯏ ꯃꯔꯨꯝ ꯀꯣꯛꯄ ꯍꯧꯔꯛꯄꯗ ꯉꯥꯏꯔꯤꯅꯦ. ꯊꯥ ꯑꯁꯤꯒꯤ ꯃꯈꯥꯗꯁꯨ ꯆꯥꯊꯣꯛꯄꯤꯒꯦ ꯇꯧꯋꯦ. ꯆꯠꯂꯣ. ꯃꯈꯥꯁꯤꯗꯁꯨ ꯑꯃꯨꯛ ꯇꯥꯔꯦ. ꯁꯤꯗꯁꯨ ꯂꯩꯔꯦ. ꯆꯔꯨ ꯃꯔꯛꯇ ꯑꯃꯁꯨ ꯂꯩꯔꯦ. ꯁ꯭ꯋꯥꯏꯗꯗꯤ ꯌꯥꯎꯔꯤꯕꯖꯥꯠꯂꯣ? ꯕꯦꯝꯃ ꯌꯦꯡꯒꯦꯁꯦ. ꯑꯁ ꯇꯨ ꯃꯈꯥꯗ ꯑꯃꯁꯨ ꯌꯥꯎ ꯂꯩꯔꯝꯃꯦ. ꯑꯇꯩꯗꯤ ꯌꯥꯎꯗ꯭ꯔꯦ. ꯀꯩꯅꯣ ꯃꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯆꯥꯏꯁꯦ. ꯆꯣ. ꯃꯌꯥꯝ ꯄꯥꯝꯕꯤꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯑꯩ ꯏꯁꯀ꯭ꯔꯤꯟꯗ ꯅꯝꯕꯔ ꯊꯣꯛꯍꯟꯖꯔꯝꯒꯦ. ꯁꯤꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯁꯟꯕꯤꯔꯛꯑꯣ. ꯑꯩꯈꯣꯏꯒꯤ ꯃꯔꯨꯝ ꯀꯣꯛꯄꯤ ꯂꯩꯁꯤꯡꯁꯦ ꯁꯤꯗꯒꯤ ꯈꯔ ꯃꯆꯥ ꯈꯜꯂꯒ ꯌꯣꯟꯊꯣꯛꯆꯒꯦ. ꯁꯤ ꯃꯆꯥ ꯄꯥꯝꯃꯦ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯗꯨꯒ ꯌꯦꯔꯨꯝ ꯄꯥꯝꯃꯦ, ꯋꯥꯡꯖꯤꯡ ꯂꯝꯗꯤꯡꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯑꯩ ꯊꯤꯟꯖꯔꯛꯀꯦ. ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯗꯨꯗꯨꯒ ꯈꯔ ꯂꯥꯛꯈꯤꯕꯩꯗꯤ ꯗꯤꯂꯤꯚꯔ ꯉꯝꯖꯔꯣꯏ, ꯃꯔꯨꯝꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒ ꯌꯦꯟꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯃꯌꯥꯝ ꯌꯦꯟ ꯄꯥꯝꯕꯤꯕ ꯌꯥꯎꯔꯒꯅ ꯌꯦꯟ ꯂꯧꯕ ꯂꯥꯛꯄꯤꯔꯣ. ꯑꯗꯨꯒ ꯃꯔꯨꯝ ꯄꯥꯝꯕꯤꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ.